Kuki khulai paiba singna ngarang kautrukta sotharakhiba attack ta laikhidraba sagol tongba mamang leikaidagi khulngakpa Maisnam Khaba gi meehat chennaba sing leingak na pung nifunipan gi manungda phaduna matik chaba cheirak pidriba phaoba khaba gi ashiba hakchang loukhiroi haina misi asiga mari lainana siamkhiba JC na phongdorakli Maisnam Khaba gi meehat adu yaningdaba phongdoktuna ngasi sagol tongbada leiba recent higher secondary school gi lampakta miyam gi oiba mifam ama pangthoklaba matung misi asiga mari lainana joint action committee against brutal murder of Maisnam Khaba alias Ibomcha Village Volunteer Force at Kautruk on 30 January 2024 kauba JC ama siamkibaga loinana tongan ba waref nipan lauki maike adomge maira paibi love Club amadi Manipur lairiba civil society organization singe mihut sing amadi political activist Mahesor thongnauzamna sargyaduna pangthokiba miyam gi oiba mifam aduda sarugyakiba singna miyara sigi matangda masa masa gi oiba wakalon sing phongdongnaki ngasigi mifam aduga mari lainana Mahesor thongnauzamna hai kuki khulai paiba singna micham miyam daon sinduna landarakpa asida khangba ngamlaktabadagi lamdam asigi naha singna maitei khulngakpagi thodang asi lawrakpani hauzik thokliba lana si loisinaba khonabada government of India amadi Manipur leingak refugee singda piriba kudong chaba sing loina lauthokuna yelhomi purup singda kudong chaba kuding magpiba mathoktai Manipura thokliba irang asigi waroisin ama purakna ba khonabada aikoi punna amato oina changsen minasi amaromda suda laiba kuki khulai paiba singdi khara khaktani suda laitaba kuki khulai paiba mayam asina kari tawrakadage haiba adusu aikoi na munna khanafam thoi haina sumahana makha taki Mama hakatagi chief na mapainin phone tawni kusi tawraga hereditary citizenship ana khungni nungni thosna makhulai kai bang mabale tangsa isiga illegal immigrant simanaraga makoi praja sindasu tawraga tawni kusi tawraga hereditary citizenship se leiraga haitare makoi khulai se hani pairaga tawni kusi tawna abneba hanaki irang se thulapati khulai kai natte heba nai aduna state pointing aida pass togiba 1967 da pass togiba assembly legislative matamduladi aduna pass togiba except say yakai ka imana pass togiba except hausi bo mapung phana sana hanam dise kari ginoba kari goba say yakai ka imana pass togiba hausi di acquisition of the chief rights act 1967 se pass tawna tare di kuki singsi ki khulai ba chief singsi na tawni kusi tawriba military commanding power leise layam dabi yai ma aduna se na harda mawai nam tawduri thawsi kai no tawai do thamna kari no ma ya hakachara kubom da hakko be to si akoi se na harda so apoina yare lakpaki ne ko juwai se tungi permanent solution mo thok tai lan second kala mai pakani kuki illegal immigrants dai ko se pakin than kan thokkiba refugees system ki phamam thokra phangi ko right yam se loina mo ko de thokpa mathakta yellow ni se phangi ko right yam se loina phangala ko yellow ni se constitution ni bawla da phasana protected in the environment se ko pandamoni daga damneba ngasigi mifam aduda miyamna amato oina yanakhiba warep sing adude kuki militant sing dagi su khudakta lauthokpa periphery area da state security force matik chana thamba Manipur da NRC khudakta chana hanba laikhidraba Maisnam Khaba Ibomchagi imungda ex gracia amade matik chaba leingak ki thabak ama pibiba kunithoi subha sam rifles kudaktagi lauthokpa maralaiba mihatba sengpung nifunipan gi manungda faraga matik chaba cheirak piba jesina thamliba wafam singasi thabak to onthoktriba phaoba laikhidabagi hakchang lodaba amade Manipur leingakna JC gi dimanasi thabak to onthokpa ngamdrabadi pung nifunipan gi matungda CSO singa pulaga democratic oiba agitation changsin ba haiba asine ngasigi mifam aduna laukiba warep sing adu yawba memorandum amaso chief minister en Brenda Pishilagani haina JC gi maike dege phongdorakli